ngasi 91.2 MHz ta sandokchaba Diamond Radio channel asida UNICEF amadi Community Radio Association New Delhi gi tengbang makhada sandokchaba Baspan Express thimna Early Child Marriage and Continuing Education haiba thim asida pangthokchariba asigumlaba Baspan Express haiba thormasi manungsana huji unajariba asi Kalipak Modern School Singda Kadangban Part 1 Imphal West Manipur haiba school asigi principal ona thawpubiriba oja hijam manglem baluwangani ahan makta oja butaram nokchari thakachari oja ahan bada yam isam samba sum wahang oina amatang laksagi oja ahan bada prithvi gi lebak singda manungda India si yamna nganna yum panba singi manungda ama ori masi matangda ojagi mot oina kari thambini mogi kitang panbi oja masi nganna yum panbagi mangjabasi akhoi hojikta ta khangbada nate ngalingede gi sum khangapagi wafam dilai tawmisum chanabi amoina matamda da religion si the base torga hingapa khunai ama oibana akhoi gi religion gi chanabi da ngalingeda yum panbagi chanabi ama khoi thengajai adubu tasengbadi hojiki train sasida nganna yum panba sina mangjaba amsung tongjaba sin nainaba matamda mangjaba ne heli haibsai thamjaningi aduga oja India gi state khara da sahi tarani thodi yum pan phabu yawnari aduga aikoi Manipur haiba state sidana sauranga sum panjarabada sahi 13 manga gumba class oina hajara kana class 8 9 da chenba chongba amadi akoi luhong khongdong dana pinabagi thawuk phabo akoi thengnajare oja adu masigi matangde oja gi matangda akoi mot khasitang thambiu haigadi kari haina thambigana oja masidi hariba wafam sigi matangda thawai hakchang yauna masi nganna luhongbagi chingi hana logjabaga loinana masi thawai hakchang yauna yajaningde maramdi nganna luhongbada mahi masing mapung phararoi mahi masing mapung phadraba adugumba miyoi aduna hayeng chawraga tungi yumbiren orakpada yumbi du matik chararoi matik chadaba yumbiren mayam asina palakpada khogi khunai asida matik chadaba ngakta oirani maram aduna khunai asi matik chadana bai maram mamani haina maduma ai logji hoi oja yan nungai je oja matang sina moja matang sida mama mapagi role di karam thodang sing lahoning bage haibagi matang dang panbi oja mama mapa si khoida mama mapa moina haijarabada hariba khudong chadaba sing asi khoi mama mapa oiba khoina khangjarabani na masi tawdanaba khoina akhangai sing loinana Indian Constitution gi manung da su nganna luhong basi yadi haibagi khoi khuding mak thena jai child right ki matang da aduna mama mapa oiba khoina nganna luhong basi phatti haibasi aida natana kairon da lekai da khunai sida nganna luhong basi phatti matik chaba matamda yum panbagi tanja do yorga panhan bana phai haibasi mama mapa oiba khoina khanthauba mathau tai hane logji ja makata na amu hiram asigi mari lainana education sector da masigum masi kannana bagi damak kari thorang singba paikhaling bagi apamba leibage haibudu panbi oja hoi hojikta ju aina thamjagiba mama mapa gi oibagi thodang si yumdagi lorakpa aduga loinana school gi syllabus curriculum na chingba su hariba chigi matang da khajitang macha khaina sugaina yawraga di hena mamutaba oigani an khanjai loina na masigi chatliba khunai asida nganna yum palaga mang besingse masisu akoina niti gi pause da natraga media da thengnarabani na masigi mangja besing ase akoina kana da basi mayamna mapung phana school gi mai kai dagi natraga mama ampa loina na oja mai mai kai dagi masi mayam da khangan ba mathau tai haina ai masi thamjagi hoi oja yam nungai je oja duga makha tarakpada masi awareness kumba piba changbra oja singi mai kai dagi counseling da kari ga di hapa phai haina khanbi bagi oja kausil masi tasengbagi di chumi awareness pirakpai matang sidaida oja khakta natana khogi khunai sidagi pirak mathau tai aduga loina na oja singi di syllabus tabu yauragadi oja singi hena mamutana macha khaina haidok gi tanjab do leibani na koi oja sing china adum counseling ni haibadi awareness pibani hena lobusu kasu kaide hena ilogji hoi hoi ja adu oja sim masi akhoi oja sing gi amadi mama pa sing gi thodokpa natabida amo khoi khunama leibagi laikai ji loimuk leiriba ngakta na masi khun laikai gi matang dadi moi kari thodang lahoni magi apama di leibi oja masi tasengbagi di hauji Manipur gi khunai sida khoi gi social organization haiba tare leiriba sing sida na yamna chawi thodang se maira pai bigi ore youth club ki ore yamna thodang chawbani na hariba sing asigi member sing amasung khoi leiriba khun lekai sing jira hariba point se masi khoi nauna yum pan bagi mangjabasi khajiktor su khanghan garaga manga tara pulakpa matamda masi khoi sugaina khangminna bagi mathau tai amsu moina thodang se lobham thu e hana ilokji hoja yamna su ngai oja ado lore pada oja khoi
अरोबदा एशियन कंट्री सिंग मनुंगदा नुपी मसा सिंग लाइक तंबा मही मसिंग तंबगी चांग से इंडिया सिजु अखोई नुपी मसा सिंग लाइक तंबदा सोथरबा याम तमदबदा अदुगुमलबा अखोई नंबर 1 दा लैने पंजगे अदु मसी मतांगददि ओजा करी मोर फोंदोक पिनिंगबगे अमदि ngasai kari karma thodang sing lauraga hena phagatnabagi pambai sing ojagi mota leibibage habadu kitang thambiba yabro oja masi asia gi lam sida yamna chawkhatnaba yawre adubu india si chawkhatle haraga su manung thitna yengba matamdadi nupi gi thodang si adum lohanningba maramdi nupi gi thodang si kitang lawba watlibra haina khanjai masi asengba maramdi education gi lam sidaida khajitang shwathari bra haina khanjai maram maduna education shwatharaba khunai asida chawkhatpagi khongjel asi yamna tapi maru oina nupi macha sing ase masida amuk hena prime minister gi tongan ba thorang sing beti bachao beti parao haiban sing ba phajagraba program sigumba mayam sing ase masi ji hena mapung phan ba su mathau tai loina na school sing gi mai kai da gi su oja sing na amasung school gi curriculum da semakpada yahan bagi mathau tai haina ai masi masu ai thamjage oja duga oja ne koi principal amoina अखोगी पिकली अंगांग सिंग अमदि तुंगी मिरो सिंग दमत खलगा अखोगी स्कूल सु तौबिरी मसी मई लेना हाइजब तारे अदो हारि बंगसी इंडिया सिना एजुकेशन गी लमदा अखोगी हंसनि पि मसा सिंग से मही मसिंग तमगी लमदा खरा सोथरे हाइबजि खुदिम मन खंगना बो ओइरे अदो मसीदा ख्वाइदगी अराइबा पाम्बय अम ओजागी मोता पनबियु हाइबा तारगदि करिन ओइबगे ओजा अरोइबन थंबियु मसी अखोई एजुकेशन सेक्टर दगी आई खजितंग हाइजगे एजुकेशन सेक्टर सिदा नुपी मचा सिंग बो हेना पुनिंग थौगत पो ओइना नुपी मचा सी अखोगी nupi macha ngakta pokpa imung sigumada khudong chaba piba haibadi ming chalakpadabu oire lari laisu tambadabu oire thabo inkhang changbadabu oire puning thogat pibagi hena mathau tai hena logjai aduga akoi isagi maikai dagisu nupi macha sing asina mai palakpada hena puning thogat pagi thodang du logjari koi logjagani haina masi masi ai thamjage aduna nganna yum palakpa haibasidida khudong chadaba sing ji kaya marum nainari mayamna su nainari hoji hoji mak yamna phong sana nainari bisida yum mapung pharaga yum palakpa se masi phawbada he akai ba kaya marum thoibni adubu mapung phadriba hayengi hangsit ki natraga tungda lakada se karino khangdringa da luhong thopi ba haibase masi sina akai ba lakpa se angang dugi tong phirep leijade aduga mama mapa gi apam badu kaptang pangthokpa asina hayeng angang duna pam mesior ora matamda haibadi mapung marai pharak laba matamda nupa wasino nupi wasino magi tongan ba wakhalon ama lakma matamda tasing bagi ju angang sing asina matamdu daida khunai sigi natragana akhoi gi leibak sigi chatnabi chawkhat pagi kaya ama khanga aba matamda ngalingai gi mama mapa gi wakhalon ani duga yam chana da ba matang lang kanda hena ningba kaiba aduga khudong thiba tholakpa yai hena logjai khudam moina harabada angang sina doctor oininge ado angang sing gan mayum panthoe adu mana panthokpa matam sida akhona tajabada yum pale hena khudak tuda luhongbiraga su kona mapung marai pharaga launa leinhanbagi wari oina akhoi tajai adubu matam duda launa leinaba la aba matam duda ngasai doctor oiningi ba angang se masi sina ma laugadoriba mapuroiba natraga mama mapa sing aduna doctor oiba pamdaba tongan ba line lama chalakma matamda angang do yamna ningba kaiba aduga man haina dana tongan ba lamma da chakraga hena khunai sida khudong thirakpa natraga angang masadu ren khudong thirakpa khunai du da khudong thiraba natraga angang masadu deida khudong thiba tholaba aduguma masing kaya na punchalaga khunai se pala agadi khudong thiba khunai ama oini haibisi ai wakhanda su phaujai aduga loinana angang sigi khantanabagi right che hojikti child right haiba ama leirabani na national gi oiba angang sing chahi 19 chudriba angang sing si juvenile jingbani na aduna mogi si tasena aranba thabak ama tawre even mi hatlore haira phawda mayamna thamnariba jail kaisum changsida leiba yadabagi ailama lei maram aduna moisi juvenile gi home da thamgadori ni haibadi angang si wakhan tarak na baida makta ahal oidri haina sigumba matam sida luhong thokpi kharaga karino khoi tawgadabu khunai se maram aduna angang singsigi apamba si khajikhtang mature oiraklaba matam sida mogi jo apamba hangbiba aduga mama ampa gi ju apamba si ani si wari munna sanaraga yanaraba lambi haibadi afafata nainaraba angang dugi ju wakhalon phongdoba mama ampa si gi wakhalon phongdoga angang siga pulap tanaraga hena phaba maikai amda chaminaraga di yumdugi angang dugi mama ampa dugi natraga khunai sigi afaba oigani haibase aigi chawrba thajaba leijai maram aduna
samna haijarabada angang oringada luhong thokpa haibase akhoi lamdam sidadi manipur gi oiba khunai sidadi tawdri haina logjai maramdi ta su ta jade akhoi wari laik ta su kya thingna jade tawbadabu india gi oiba chauraba mainland india si gi wari dadi ngalli ngai da yum pan ba haibadi angang oringada luhong thokpai wari si wari laik kya da thingna banina masi akhoi gi ngasi makti manipur khunai sida chusanna ba yamna watpa adumba chanabi ni haina logjai tawsu tawrukti haina logjai akhoi gi chanabi da masigi matang si hoi yam nungai je oja aduga oja hujik haurakliba yamna pikliba angang singda akhoi gi samna harabada class nursery kg bu hairasi ko hay yamna pikliba hauriba angang singida amadi hujik akhoi na panjari ba sahi 39 humdoi ngasai gi nganna yum ban ba haibagi sahi matang sida makhoi singida oja gi maikai dagi moida paujel amtang pibiyo haiba tarai de oja kamaina pibi gade oja mati amtang panbi oja mase paujel se piraga angang singchina wakhan ta dadana loksan bagi khajitang wat pa leigadra haina paijaba ma lejai tawbadabu angang singsida pibadagi di mama mapa da pibaduna hena mahai chaba thugadra na khanjaba lei tawbadabu angang su mama mapa su punna khangminaba yaba wafam oina chupchanjarabada akhoina angang sing asi mahai masing mapung phana tamnabaidamakta sarkar gi obai ai lanai gi obai ai larik tambasi masi masida hena mai onchaningi aduga ngasai aina chu mamang da chu adum nising-jaba syllabus ta wafam asiga loinana syllabus ta khajiktang yauragadi oja sing sidi larik ta yauramba khajiktang yauramba se masi sandukna haibasi oja sing ji mathauni na kogi oja sing sine hena mapung phaba thodang ama lobagi matam adu yaurena lojai aduga ngasai yo aina chum phongdok jaba manipur dadi child marriage haisi sungta ta da basu yaurangani maramdi akhoi chatnabi da khunai sida yelongai dagi chatnarakpase masi kaya yaudaba adubu ngasigi leipaki oiba sigumba kanadraba chatnabi si miyam punna khangminnaduna mangjaba asi neinabagi tanja asi gi saruk amoina akhoi aina thamjaning basi angang sing asina masidi panba matamda mangjabasi sikhakta nataba hayeng chauraga magi yublep jara lingakpa matamda kanabase masi su panba adum kanai khudam moina hajarabada hayeng mana mi oraba matamda mapung marai pharaktana yum kai palakpa matamasi taibangda chanabi nina pandabasu yade maramaduna mapung phana khandaba ngamaba matamda yum kai panbagi tanjasi masi lauba phai amasung mama ampana masigi kanabasi takpiba phai haina laujage aduga angang singsida aidi isani ikairibani natraga hangoiribani haina thayaina na leibasi nataba chamna marup amadongna icha singsida ju adum wari saba icha singsida ju marup apa moina wari sarga ichana pami bisina karino adu mama ampa pami akoina pami bisina karino ji khangdok minaraga icham chamna sega maiga na tanaba maru mapang loina badongna loina bagi makhangi family style se masi su yamna phai haina ai lojege masi bu oiragadi masagi ngallinga da haibadi angang oringa da luhong thopi ba haiba thoram se masidi sungpan bu pal oina lojege sigum imung che oragadi thagachari oja adu ngasi diamond radio na hajar bu matamda adu akhoi oja gi chileba matam kya bu kai thopi duna lakchari ba timasigi maikai dagi hajar bu matamda matam khratang oju kai thopi daba yade haiduna yamna thamoi da sena khanbi bagal onena matam se kai thopi duna wari batai sanaba amadi adongi mo pibi bagi damakta oja bu thamoi senga diamond radio gi maikai digi thagaru phongdok chari loinana oja na paibi riba sinpam aikoi principal oiba amadi ngasagi tungi mirol gi damakta khanbiraga yumbi semjaba hajaba tai oja ko adu masi matang da aikoi punsi sangna na de yektana miyam seba matolam tawbira kho amadi afabu mahiro sing puto po biu haiduna diamond radio gi maikai digi wish tawjari oja ai gi maikai dagi su diamond radio bu matam sangna miyam gi thabak tawba ngamba amasung kanarba manipur gi kachin koya amasung prithibi gi kachin koya singchira hena yowba ngamduna masi hena mai pakpa oibiu haibasi ai school gi maikai dagi aduga school principal ama oibagi maikai dagi diamond radio bu thagachari oja